Bjp Manipuri MLA Singi Akhannaba Meepham ngasi Thongju ACG MLA Thongam Bishwajit ke official quarter Pangthokkhre. Meepham aduda kari wapham khannakhibage haiba khangba ngamdri. Meepham adu ngasi numidang wairang pung 3 lom tabadagi pangthokpa hokhibane. Meepham aduda saruk yakhiba Bjp Manipuri MLA Sing aduki manungda Sekmai ACG MLA Haikam Tingo, Hairok ACG MLA Tes Radisham, Yanglam ACG MLA Dr. Waide Radisham, Uripok ACG MLA Tes Ragupane, Wangzing Tentha ACG MLA P Brozen, Nauria Pakhanglakpa ACG MLA SKB, Dangthabal ACG MLA Karam Shyam, Lamlai ACG MLA Kech Ibomcha, Konthaujam ACG MLA Dr. Sapam Ranjan, Chandel ACG MLA SS Olis, Pachoy ACG MLA Sapam Kunjakeshwar, Wayang Infal ACG MLA Kongkham Robindro, Thangmaiban ACG MLA Khumukcham Joykishan, Lamsang ACG MLA Sorokhaibam Razen, Nungba ACG MLA Dingang Nunggang Mai, Singjamai ACG MLA Yumnam Khemchan, Wabagai ACG MLA Usam Deben Amade, Thanga Assembly Constituency MLA Tongbram Robindro Yauni. Closed door meeting Oibana Meepham aduda kari wapham khannakhibage haiba hojik fawgi oina khangba ngamdri. Adong oina mak center na khalakpa luchingba ama hektada support tawnaba apunbagi warep ama Meepham ama lawraba yai haina panare. Panba yabade ngasi pangthokliba Meepham asina Bjp Manipuri MLA Singi oiba ahum suba Meepham ne. Mamangda Pachoy ACG MLA Sapam Kunjakeshwar amasong Nauria Pakhanglakpa ACG MLA Soraisam KB gi yumda Meepham pangthokpa leikhrapane.